ai pa haudre ai adu tawdre kanam tana sam sama papa leiteba khangba leiteba ai gi che khotor bo za du sam na khangba nateba akoina layengi ju sam sama khangba nateba khangi bakhara hairi bakhara do aduna kanaba mong da sinarga loireba adu dhama dham hairaga kanaba mong da sinaba hitali kana de aduna dhama dham pare tuition manga turuk tawre hariga su parkha da ithoroktra di kaimta kana deba aduna parkha da ingba sor sang hondokpiba parkha holda matam jana lakpiba hobe hobe tawbidaba matam khara traffic jam gi kakpiba aduga tinyo tharaga ahan meda question si loinmak pathokpiraba khangba khara khangdaba khara soidin yaromgani khangdaba yaure haidana aigonda yam thukatpa pakhatpa tawbiganu aina yam khange na page manga iramasu number 10 khata pibani 10 manu nipan mangai mapan mangai natra aduga aigi ifam thokpa magi point du sab chana suraga loire matam sab chana yenthok kadabani adunga saigi yamna pakhatpa parkha haraga hekta pakhatpa angang sing exam phobia lebesing duna doctor da psychologist da psychiatrist da yengaga madu hida khara chabiba aduna tragadi akoina hariba technique si khaltana phada bangam da basu yai tawbadabu parkha hengne haibagi nungdang se pung 6 tagi na 3 phau tumbiu pawalo idrusu kaim da kaidi aduga ayuki parkha chappa matamda kariguma khara chabi ro light food easily digestible oiba adu su chabadu thukatpana maram orangam de haragati glucose solution khara glass amadi soidan thakpiro sangom thakpiro natragadi hen parkha holda koba horkani wandarakani thakadoba chai now sing issue sing haibata rekwa moida aina thamjani wafam si ekoi gi life se parkha ngaktani exam ngaktani larike parkha si khatana parkha nate punsi gi parkha ngayama sulakini ko ekoi miku kuding hingi buse masi parkha ni ba aduna parkha ma thengna matamda yamna pakatna yamna koi mathumarang hauna tawgadaba nate akoina any thaba ma tawkanda pungning ingthau tapthau haise parkha da su sapsana chumme masi phangnana bai dangta kari tawgadage hariga aigi thabam thokko parkha thagani madudagi phangakpa mark tu aigi kutta leite madudi khoigi aina izarami ba khara do adugi matungi no jana pijarakani pangmom tokpudu phangda ipen thokjarage haina khallaga aduga ai masimatabu ai phangdaba yade haiba wakhanse oja kharana di madumaina achetpa wasak goal ama thamdragati afaba thabak phangba ngamoi hai adubu amaromda maduda ka haina hakchengragadi ai pungning wakhalge ananarugi machak ama oi kiraga chenba yana cheningakpagi wakhalon pokpa yai aduna honnaba kanda nauringaidadi aigi goal si am fazana thamaga maduda yam thajabaga loina na honnarakandabani adubu loiramdai parikha gi matam exam gi matam lakpa kandadi madudagi theidooga yamna ingna tapna aina prepare tawjakriba aina honnagriba mayam se karmai tawga fazana ithooga lei pareng deng badona lenga pagador jase khotgador jasina fazana mathai penbi dana fazana mark pigana ba mongda aikoi khanba matamni asidaisda yamna pakhatpa thukatpa yamna tawnai masi karidagi no haraga hujiki result oriented oiba wakal nei neba result te huji aina khandom nate aina result haido kadam nate aina che khot kadam nate ba che khot padi che khot pamina tawjasano result haido padi result haido pamina tawjasano ai gidi pai kha phasana thaba sine na logadaba ai pa haudre ai adu tawdre kanam tana sam pa leiteba khangba leiteba ai gi che khotor bo za du sam na khangba nateba akoina layengi ju sam sama khangba nateba khangi bakhara hairi bakhara do aduna kanaba mong da sinarga loireba adu dhama dham hairaga kanaba mong da sinaba hitali kana de aduna dhama dham pare tuition manga turuk tawre hariga su parkha da ithoroktra di kaimta kana deba aduna parkha da ingba sor sang hondokpiba parkha holda matam jana lakpiba hobe hobe tawbidaba matam khara traffic jam gi kakpiba aduga tinyo tharaga ahan meda question si loinmak pathokpiraba khangba khara khangdaba khara soidin yaromgani khangdaba yaure haidana aigonda yam thukatpa pakhatpa tawbiganu khangdaba khara yarokani haibase hogde hona dum koi puningda thambiu kaino question se matamda yamna mayam punamana pass tawgadaba question khara adagi mu average dagi na khara hingatok asata singi question khara adu first second third tabagi question khara umdoi hapeba aduna average student na soidana question aruba mani di yaura ane nature ne base masana ojana semi ne bathoina karigano bu first second third du kamai khando ko tori chamana iradi acha adugi aruba khara hapakani aduna aduda koina no pakhaloi dabne ba aduna question e base makhalani sui amana 1 2 3 4 se kaidam sumi ba ma amana akhang ba hana iraga khal khang pha tabna kono saraga ina ba thamba ma animak yai ai ga hina bai matungina tawbadabu question 10 khungadabu already ai gi pung ahum se 10 thong yen thok patai khara khangbudu dana pung ami thokre khara khangdabu na mini manga da ire du yaro eba ko habati ma ku se ngala ro eba ma aina yam khange na page manga ira masu number 10 khata pibani 10 manu nipan mangai mapan mangai natra aduga ai gi ifam thokpa
ꯃꯥꯒꯤ ꯄꯣꯏꯟꯠꯇꯨ ꯆꯞ ꯆꯥꯅ ꯁꯨꯔꯒ ꯂꯣꯏꯔꯦ ꯃꯇꯝ ꯆꯞ ꯆꯥꯅ ꯌꯦꯟꯊꯣꯛꯀꯗꯕꯅꯤ ꯄ꯭ꯂꯥꯟ ꯇꯧꯕ ꯃꯇꯝꯗ ꯀ꯭ꯋꯦꯁꯟ ꯑꯃꯗ ꯃꯇꯝ ꯑꯁꯨꯛ ꯄꯤꯕ ꯍꯥꯏꯅ ꯈꯜꯂꯒ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯤꯅꯤꯠ 5-10 ꯂꯦꯝꯃꯛꯄꯅꯤ ꯂꯦꯝꯃꯤꯕꯗꯨ ꯀꯩꯅꯣꯗꯨ ꯔꯤꯚꯥꯏꯁ ꯇꯧꯕꯤꯔꯝꯃꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯀ꯭ꯋꯦꯁꯟ ꯅꯝꯕꯔ ꯊꯥꯔꯝꯗꯕ ꯌꯥꯎꯏ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯃꯒ ꯑꯃ ꯁꯝꯖꯟꯅꯔꯝꯕ ꯌꯥꯎꯏ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯕꯅꯥꯟ ꯑꯃꯅꯤ ꯎꯔꯛꯄ ꯌꯥꯎꯏ ꯂꯥꯟꯕ ꯑꯗꯨꯒꯨꯝꯕꯗꯨ ꯁꯦꯝꯗꯣꯛꯄꯤꯔꯝꯃꯨ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯄ ꯂꯩꯔꯒꯗꯤ ꯑꯏꯪꯕ ꯏꯁꯤꯡ ꯈꯔ ꯑꯣꯖꯥꯗꯒꯤ ꯂꯧꯔꯒ ꯏꯁꯤꯡ ꯈꯔ ꯊꯛꯄꯤꯕ ꯗꯤꯞ ꯕ꯭ꯔꯤꯗꯤꯡ ꯑꯦꯛꯁꯔꯁꯥꯏꯖ ꯍꯥꯏꯗꯅ ꯉꯥꯛꯇꯪ ꯆꯦꯗꯨ ꯈꯨꯝꯖꯤꯜꯂꯒ ꯐꯖꯅ ꯐꯝꯃꯒ ꯃꯤꯠꯁꯤ ꯇꯔꯪꯗ ꯌꯦꯡꯉꯒ ꯍꯥꯏꯕꯗꯤ ꯏꯟꯐꯤꯅꯤꯇꯤꯗ ꯌꯦꯡꯉꯒ ꯅꯠꯇ꯭ꯔꯒ ꯏꯁꯣꯔ ꯅꯤꯡꯁꯤꯡꯉꯒ ꯅꯠꯇ꯭ꯔꯒ ꯐꯖꯕ ꯋꯥꯇꯔꯐꯣꯜꯒꯨꯝꯕ ꯂꯩꯒꯨꯝꯕ ꯅꯤꯡꯁꯤꯡꯉꯒ ꯑꯩꯈꯣꯏꯅ ꯁꯣꯔꯁꯦ ꯁꯥꯡꯅ ꯍꯣꯟꯖꯟꯕ ꯉꯥꯛꯇꯪ ꯑꯃꯨꯛ ꯂꯦꯞꯄ ꯁꯥꯡꯅ ꯑꯃꯨꯛ ꯍꯣꯟꯗꯣꯛꯄ ꯉꯥꯛꯇꯪ ꯑꯃꯨꯛ ꯂꯦꯞꯄ ꯁꯥꯡꯅ ꯑꯃꯨꯛ ꯍꯣꯟꯖꯟꯕ ꯑꯁꯨꯃꯥꯏꯅ ꯗꯤꯞ ꯕ꯭ꯔꯤꯗꯤꯡ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯥꯈꯠꯂꯝꯕꯁꯤꯡꯗꯣ ꯌꯥꯝꯅ ꯇꯞꯊꯔꯛꯀꯅꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯄꯥꯈꯠꯄ ꯄꯔꯤꯈꯥ ꯍꯥꯏꯔꯒ ꯍꯦꯛꯇ ꯄꯥꯈꯠꯄ ꯑꯉꯥꯡꯁꯤꯡ ꯑꯦꯛꯖꯥꯝ ꯐꯣꯕꯤꯌꯥ ꯂꯩꯕꯁꯤꯡꯗꯨꯅ ꯗꯣꯛꯇꯔꯗ ꯁꯥꯏꯀꯣꯂꯣꯖꯤꯁꯇ ꯁꯥꯏꯀꯤꯌꯥꯇ꯭ꯔꯤꯁꯇ ꯌꯦꯡꯉꯒ ꯃꯗꯨꯒꯤ ꯍꯤꯗꯥꯛꯈꯔ ꯆꯥꯕꯤꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯇꯦꯛꯅꯤꯛꯁꯤ ꯈꯛꯇꯅ ꯐꯥꯊꯕ ꯉꯝꯗꯕꯁꯨ ꯌꯥꯏ ꯇꯧꯕꯇꯕꯨ ꯄꯔꯤꯈꯥ ꯍꯌꯦꯡꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯗꯥꯡꯁꯦ ꯄꯨꯡ 6ꯇꯒꯤꯅ 8 ꯐꯥꯎ ꯇꯨꯝꯕꯤꯌꯨ ꯄꯥꯕ ꯂꯣꯏꯗ꯭ꯔꯁꯨ ꯀꯩꯝꯇ ꯀꯥꯏꯗꯦ ꯑꯗꯨꯒ ꯑꯌꯨꯛꯀꯤ ꯄꯔꯤꯈꯥ ꯆꯠꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯕꯤꯔꯛꯎ ꯂꯥꯏꯠ ꯐꯨꯗ ꯏꯖꯤꯂꯤ ꯗꯥꯏꯖꯦꯁꯇꯦꯕꯜ ꯑꯣꯏꯕ ꯑꯗꯨꯁꯨ ꯆꯥꯕꯗꯨ ꯊꯨꯀꯠꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯝꯗꯦ ꯍꯥꯏꯔꯒꯗꯤ ꯒ꯭ꯂꯨꯀꯣꯁ ꯁꯣꯂꯨꯁꯟ ꯈꯔ ꯒ꯭ꯂꯥꯁ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯛꯄꯤꯔꯛꯎ ꯁꯪꯒꯣꯝ ꯊꯛꯄꯤꯔꯛꯎ ꯅꯠꯇ꯭ꯔꯒꯗꯤ ꯍꯌꯦꯡ ꯄꯔꯤꯈꯥ ꯍꯣꯜꯗ ꯀꯣꯛ ꯉꯥꯎꯔꯛꯀꯅꯤ ꯋꯥꯟꯊꯔꯛꯀꯅꯤ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯗꯣꯛꯇꯔ ꯍꯧꯖꯤꯛ ꯅꯍꯥꯔꯣꯟꯁꯤꯡꯅ ꯑꯉꯥꯡꯁꯤꯡꯅ ꯂꯥꯛꯀꯗꯧꯔꯤꯕ ꯑꯦꯛꯖꯥꯝ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕ ꯇꯦꯟꯁꯟ ꯂꯩꯕ ꯁꯤ ꯃꯌꯥꯝꯁꯤꯒꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯗꯣꯛꯇꯔꯗꯒꯤ ꯋꯥꯍꯩ ꯐꯖꯕ ꯑꯦꯗꯚꯥꯏꯁ ꯃꯌꯥꯝ ꯑꯃ ꯇꯥꯕ ꯐꯪꯖꯈ꯭ꯔꯦ ꯗꯣꯛꯇꯔꯅ ꯑꯩꯈꯣꯏꯗ ꯃꯇꯝ ꯄꯤꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯄꯔꯤꯈꯥ ꯊꯥꯒꯗꯧꯔꯤꯕ ꯃꯍꯩꯔꯣꯏ ꯄꯨꯝꯅꯃꯛꯇ ꯃꯥꯅ ꯉꯝꯖꯕ ꯊꯥꯛꯇ ꯑꯅꯥ ꯑꯌꯦꯛ ꯑꯀꯤ ꯑꯈꯪ ꯌꯥꯎꯗꯅ ꯐꯖꯅ ꯄꯔꯤꯈꯥ ꯃꯥꯏ ꯄꯥꯛꯅ ꯊꯥꯕ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯋꯤꯁ ꯇꯧꯖꯔꯤ ꯊꯦꯡꯛ ꯌꯨ ꯊꯦꯡꯛ ꯌꯨ